Hello guys, so welcome back to another video. Ngasigi videos today, like title dagi so hena mayam na khangbiramani, one of the most requested videos ay oina extra based over reading ama tawbiro o habase subscriber yamna request tawbiro ko. Mayam gi request ko dibak loina pick up taw na bahot na jage tawbata bu ngasigi na di extra based over reading si oidoine ado extra based over reading sigi oina koi pile se pile ni thokna khaidok jage pile A amadi pile B ko. Ngasigi reading sida yaraktoisina isagi X to already move on tawkhrabra X to na isagi damakta kai khallige aduga isagi X se ga isaga se amuk hanjinnarakpa yabagi possibility or vision lairibra haibagi maramda reading se tawdoine ado ngasigi reading se sigi oiba pile A natragana pile B pile ani sidagi isa isana apama pile amamam ngahaktang push tawraga choose tawbiro aduga pile dugai reading do tabiro aduga like hena personal reading to biningba singina ay Instagram link to ay description box dum hapcharamge do Instagram na message thabiraga personal reading adum booking to biba yagani and then ngasigi reading se general reading oy banina yam hekta hena personal reaction na tawdraga su ayamba idea di dum losunba yagani hena khanjai ko the hours reading se pile do khanbiro and natragana B. Without further ado, let's get into the video. So ngasigi ahanba pile A choose to biba ichilinaw singidamakta akoy X na kay field isagi X ID like nusinaramaga kaina kiba hoy X gi meaning se myamna su hena budi khangbiramani kaina kiba natragana sauna badagi khatna kibadai kaina kiba oibiyai or like adum penna raktabadagi lapna kiba oibiyai or some negative maram khardagi lapna kiba oibiyai kwa tawbadabu X haisidi X ne ado X na isagi damakta kai khallige X na isagi oiba kai thoughts laige haibadugi matang na ngasigi reading se akhoi tawdoineba ko so sida 9 of cups haiba card se reverse ta thol a ahanbada King of Swords, the Moon, Eight of Wands ko. So sumaina laire card sing se ado pile A gi oina first of all isagi X haidi isaga khangnaramaga laphoknakiba miduna isagi damakta kai feel tawge ha matamda hauji se hoi moina isaga relationship laringai matamda isagi X sina isabu dum pamjaba nushiba amadi isagi damakta like honest oiba feelings se larameba kaishu mana larameba feelings to negative oiba di natte ba ko but still mana relationship to lairingai matamda isadagi expectations se yam high oina thamme isada thajaba yamna thamme amadi like relationship se work out tawnaba isana su yam hotnarakani haina mana yam khanjai ba ko adumaina expectation se yam wangna thamuraba matungda relationship sina turn out tawraibado mana khanjarambaga relationship sina turn out tawraibado ga na chanadaba adagi isana tawthoraiba mong mataw madi mana khallubaga isana utlaiba attitude and behavior mayamda mase pendaba nungaitaba mayam amana mix tawkhiba ko aduga hoi toknaba sida mana lalamba yai isana lalamba yai any side lalamba yai or side animak yanadabadagi lana chatnaba oiramba yai ba ko tawbadabu isagi X se hauji maki oinadi isada pendaba nungaitaba mayam ama puraga relationship sidagi tasengna lapthoge haiba wakhalon sida khalaga lapthokreba ko aduga hauji se mana relationship sidagi thanamba hopes mana relationship sida khanjaramba mayamdo loinamak kaire loinamak ngangkhre haina khanjare aduga isadagi mana kemta henba expectation thamdreba hauji ma se relationship sidagi kemta like expectation thamdreba ko aduga ma se move on tawbana phare give up tawbana phare haibagi wakhal rom do oina leikhre aduga give up tawrage haina su chapyungna lepkhibagi mong da uiba ko hauji se mathangi card ani sina ko King of Swords haiba amaga Eight of Wands haiba amaga card ani thole e hauji se isagi X se ma se atopa relationship amda move on tawramba yabai chances leibra hamatamda hauji maki oinadi isagi X se anova relationship amda move on tawramba yabai chances se khitang low oe ko haidi isaga breakup tawkhibase ikui dribagira natragana breakup to mano process to baloi dribagira anova relationship amada di committed oidri move on tawdriba ko tawbatabu move on tawgadabagi ready dadi laire mase haidi like isaga lairmeba relationship to di oiroi haina khalleba mana aduna
anova relationship amda hekta step in tawdraga su hana lermiba relationship tudagidi move on tawrage haina di khalleba aduga hojik se magi life ta dum anova approach lakpa natraga na mi anova khangnaba meet up tawbadi hore adu targa su mangonda past ki haidi saga lermiba relationship tuna maram oraga mangonda trust issues laiba or mangonda chingnaba laiba or relationship hekta step in tawsalraga kaina gadra kaina kiba adugumba singna maram oraga mase mangonda mathanda haidi relationship commit tawbada kiba pakhatba amadi relationship se commitment issues laibagi ta tawjeba duna hoje makina mase committed oidri tawbatabu anova relationship ama step in tawnaba person di already ma in life ta laiba natragana step in tawminnaba yaba person di already my life ta laireba adu targa sumana relationship oina step in tawdabida hold back tawraga lairiba ko adubu hold back tawise isabu pambagi nushibagi or isada hanjalaki ga haina khallaga tawbadi nataba masana commitment issues laijabagi hold back tawjaba oidoineba but isaga lermiba relationship tudagidi already move on tawrage na khanbagi mongda uyeba ko mathangda isaga sigi person siga lermiba habidi isagi ex siga lermiba relationship sida migi influence khara changi isana khangbiram bayai khangbiram nabi yai isa amadi isagi partner gi marakta mutual friend oibabu oiro natragana magi side of friends nabu oiro isagi side of friends nabu oiro relationship sida kitang mina khut thingjanba hai pa saba relationship sida pau tamthok tamjinda khara hena tamthok tamjin tawkiba natragana lana pau tamjinbiba natragana yamna krak yengchinba or relationship sida awat apa saba mi khara yauki hoji sudum yauri ko aduna adumaina kalak khabanba natragana yengshinba or awat apa saba mi khara leibana maram oiraga relationship se hanjinaba yabai chances se yam low oye aduga amuka hanjinnarakpagi lambi ma form torakta harga sumi gi influence sangkhibana maram oiraga makha tana sudum mina awat apa sarga relationship se like form tawba ngamdana loishinkhiba natragana form tawrak taragasu amuk lapthokna khiba yabai chances leiba duna hoi sigi haukiba relationship sina haukiba relationship oire makha tarakpa relationship di isana mingonda wari yam share tawbagumba or relationship sigi maramda mingonda yam khanghanba mingonda yamna khut thingjanaba chances kumba se pibigano haina card like sorry card na vision piyeba ko mathangda the moon hariba card che thol sigi the moon hariba card chi matungina isagi ex ka isaga gi marakta leiba relationship se isana hanjanaba pamaga su natragana still desire tawtarga su like akoina tha se yengaga isada calmness amadi like satisfaction phangaga su tha se khoigi oibadi yadidana ko adumaina relationship se isana desire tawjaraga hanjanaba pamjaraga wakhalda pathaja taraga su hanjinnarakpa yabagi isagi ningba se thungba yabai chances se yam low oibako aduna adugi mahutta isagi oiba way da heal tawjanaba hotnaba move on tawna hotnaba sina hena phagani na haiba adu relationship se hanjinnarakpa yabai chances se yam neme aduga by hook or crook hanjina taraga su mina dum awat apa saraga thugai birakpa yabai chances sina hena wangeba aduna isagi ex ka isaga se muk hanjinnarakani habagi vision se card na uba phangdeba so sida loire reading se mayamna sidagi lawba yaba advice motion biraga mathangi reading amuga minarasi ko thank you for watching hey guys so mathang sina akoi pile b ko pile b khanbe bai chili now singinamakta sagi x na kai feel tawrige adagi amuk hanjinnarakpa yaba chances laibra sina chingba mayamase amuk yengminarase x ki maramda ko first of all akoi x ki oiba feelings towards you kai leige habadu yengminarase ko pile b gi oina Eight of Pentacles adagi sagi ex se anova relationship ta move on taramba yabagi or anova relationship man lainaba hotnaramba yabagi chances laibra hamatam the two of wands ko and then like relationship se hanjinarakpa yabra haibagi maramda amuk vision se seven of wands lastly dum extra card amaga pick tawge pile b damakta ko the sun so sumaina leire pile b gi oiba card sing se ko haidi isagi x na kai feel tawri amadi hanjinnarakpa yabai chances leibra leitabra sigi maram sing sigi matungina first isagi x se hojik se ma se isagi wakhal adum khallibagi mong matau ko hoi isaga maga se relationship se break up tawkhre kaina khre stable oidre amadi imbalance oire lapthokna khre habase ma su aware oye ma su khange
amadi kainakriba lapnakribase mana lanbagi mana regret charaga isagi maramda khanba oiramba yai natragana side animak amta lanadabida misunderstanding leiraga kainakhiba oiramba yai or isana lankhiba oitaragasu manadi thamoi sengna nusijabagi oiramba yai kari maramgino haibadudi chap chaba haiba ngamdre because maramse mayam ama oiba yai ko tawbadabu isagi ex se hojik isagi wakhal adum khara khalli hoi mana isa ba hekta kawba sungam ngamdre natragana isa yaudradi hingba ngamdre haibagi wadi natragasu magi part of life oina isa se chatlamme ko matam sangna khangnarakpa oigera tenna khangnarakpa oigera feelings ni develop tawrami amana amagi maramda phasna dum feelings lainaraga relationship ta lakhiba oye aduga magi side tagidi yam true and genuine feelings pi khiba oye bako aduna relationship se kainarakani habse mana thajarudaba adagi kainaraba matungsida breakup se accept tawba ngamdabagumba nakan namaramda mase relationship sidagi move on tawnaba hotnaraga su move on tawba se ngamdaba isagi maramda dum mangonda reminder lakpagi tapa tawba mase dum isabo ningsingaga leiba adugumagi mami khara tai kwa mathangda 2 of 1 sariba card chathol eba so sige card chigi matungina isagi ex se hojik se relationship se breakup toraba matungda move on tawnaba di yam hotnaye mase relationship anobada step in tawge haina di khande hojik ki oina ko tawbatabu mase adum isana taba atopa mi pau phaunadana khotana ngak flirt tawdana khotana wakhal se divert tawnaba amadi mase adum move on tawba ngamnaba kaina di hotna jai adubu adumaina hotnaraga su at the end of the day isaba adum ningsingakpagumba hekta kawba ngamdabagumba or relationship to da hekta give up tawba ngamdabagumba adumaina maonda adum khatangni laiye haidi reminiscence of the relationship ko adumaina kitang laiye aduna mase hekta anauba relationship step in tawge haina di khande tawbada move on tawba ngamnaba anauba mi pau phaunaba loinabadi lei taraga suma hekta move on tawge habagi wakhal hoi move on tawge na khallaga su hekta move on tawba ngamdaba amadi like anauba relationship hekta commit tawba ngamdaba adugumbada laiye because state se nakan namaramda relationship se kalak khamanba yengshinba mi masing yame habidi isaga isagi ex ka leiramiba relationship se thugainaba or kainaraknabagi lambida changshilakpa matamda isagi marakta misunderstanding or saunaba nungaitaba or lanaba khaklatana surrounding da mina kalak khamanbagi yengshinba khut thingjinba relationship sibu thugainaba hotnaba maningda kaksabi sadana relationship sibu yekhainaba thingainaba hotnaba mi se masing wattebako aduna relationship se isana amuk hanjinnaraknaba hotnaba natragana hanjinnanaba chance ama piba matamda hanjinnarakpa yabagi chances ti laiyebako if isana desire tawragadi isana relationship se yam toxic chatki isana yam pendre yam stable oikidre aduna isana nungshiraga suwana relationship se give up tawrage haina khallagadi it's up to you ko isana dum give up tawba yai kemta hanjinnadaba yade haba leite tawbadabu isagi ex siga isaga se connection ama dum feel tawba give up tawba ngamnadaba amadi isagi ex kidamakta isana positive energy feel tawza bataragadi relationship se mo hanjinnanaba hotnaba yai hanjinnanaba hotnabada isagi ego do aside like keep that aside ko aduduga isagi ego do maningna thanamaga ego loina thadoknaraga phajna amana approach tarpa ngaidabida approach tawnaraga hotnaraga budi isana positive feel tawragadi relationship se hanjinnaraknaba yabagi chances adum leiko tawbatabu isana relationship da like satisfied feel tawdaba toxicity feel tawba negativity feel tawba taragadi phanamna nushiraga su lathokpana di hena phai adubu isana amutang chance pigige amutang kankige I feel positive towards him or her haina khan taragadi hanjinnanaba hotnaba dum yaeba hanjinnanaba hotnaba matamda like adum hanjinnarapa yabai chances su lei hekta hanjinnagani habnate but still hanjinnarapa yabai chances su dum lei tawbadabu kalak khamanba yengshinba midi dum masing watloiba aduna amuka hanjinnar haragasu likhainaba thingainaba or manghan tahanaba relationship da ayat apan pinaba mi sidi dum tholakkanibako aduna isana hanjinnararoige whatever it is nushigera nushiroira loigradi lapthogena khallagadi it's okay phasna dum lapthoga isagi own way da dum chatpiro magi damakta kemta khalluranu aduna tabida isana chance amtang pihige hanjinnage warasuwana ai chance ama pirage na khanboi taragadi hanjinnarpai chances adum leitaba nate adubu hanjinnara matungda relationship se migi influence sangdanabadi kanna hotnabiyu haiba advice card tai phangebako so reading se sida loijare sidagi lawba yaba advice sing lotion biraga mathangi reading amung leminarse ko thank you for watching